ngasi aihakna leipak miyam mamangda khoyum laibau yauna khangjaba kharadang mayamda paudamjaribase aina tamge tamba natte isada kaidongliba panthau nongpok chingu apanbagi yathang matung inna paudamjabani loinana mitei aikhoigi yek salai taret ki ibudhau taret nasu asumna yathang pibirai nangna mapau ado thambada ngakta salai taret ki phiral tabu yalaga nabudhau taretta wasak warep naraga mapau ado thamgadabani masimakna masu oiba aihakna ngakta salai taret ki phiral yalaga ibudhau taret maka wasak warep naraga mapau ase thamjabani adubu aisu taibang mi oiba oibanina karigumba khajik soiba yaurabasu tabiriba miyamna ngakpiu amati soiriba adubu khanghanbiraklaga henna phaba mongda semdokjarakke loinana apangba taibang aina khangjaba khara haijabasida khoyum phattabana namu taibang mi phattabana wangang kamjau hunna temsingnaraklabadi asum aral tabu khaibira u haina nasa aina nasu aina singu laitai naram lage khoyum laitai naram lage si daba mapui bungo ngasi aina haijage khanjariba asidi mitei aikhoigi lainingbu karamna mayek sengna chacharaga afaba mahei phangadage haibasigi matangdani adubu wafam ase paudamdringagi mangoinana khoyum laibau khradang thamjaramge khoyum laibau ahanbada ima leimarel sidabina asumna hai madudi dharma khudingmakta yauriba mapu mana piba ngamba khudingmak nama aina su piba ngambani nama aibu ningjabana taibangda khwaidagi athoibani maramdi nakhoina taibangda khongdaraba matungda ngangliba lon mitei lon ado nama aina thambirambani nangbu pokpi palem nama ado leimarel nama aigi saiwol oibani ani subada taramdai korona singdol thakta sana machu oina ngalingai khuman ibudhau pakhangbana wahang khudamgi sathekta leplaga mahaki koklendana sana machugi korona leiteng oi aduga atiagi maikai mari akoibada mitei macha kayana mana khangja heijaba kaya mobile gi khuthangda thadorakpa blog macha kayana khuman ibudhau pakhangbagi ngaksamda lei parengumna lengduna lei aduga asumna khanghalakki malemda leiriba mitei khudingmak amatta oina khujeng paloinaragani ahum subada atia ipa sidabana korou nongdol thaktagi asumna laurakki madudi hojikti taibang malem ase nongkhairagadabani mari subada matam ama lakani malem sida dharma haibasibu leiribra haibagi wahang matamduda mitei aikhoigi laining sida yauriba wakhalon ase miyamna henna pamnarakani manga subada matam amada kangla mamangda mitei aikhoigi puya mei thakibagum ngasi matamgi langon langdai asina laklabada kangla mamangda hindu gi laigi khudingmak mitei aikhoigi ipa ipuna laman khumba oina loina tangoi tana mei thadokhrabani tangoi taraba maifam aduda khanghoudana turelgi isel ama chensilakhi isel adugi kanglarom thangba maikaida mitei ipa ipu singna angouba fijolda leptuna lei aduga isel dugi wangmadana hindu lainingba sadhu kaya leptuna lei isel dugi wangmada chinda paudana duna ipa ipu singa sadhu sing aduga ngaihak launakhi aroibada ipa ipu singna asumna hairakhi yare hallo makhoi isel dugi wangmadagi kha maikai pangna hankhi aduga ipa ipu singna kangla manungda lingsingkhi taruk subadana hojik mayeki maramda sayet naribasigi matangda kangleipak imagi masaigondagi inaw amana hangbirakhi madudi konung mayek amadi yelhou mayek ani sida karambana achumbano nongpok chingu apanba ipada pauhangjarabada ipana asumna paukhumbirai laining han nauria phulona iramliba khudingmak mana irambani haina khanganu tabiriba mayamna wahai pareng asida yauriba nunggi wakhallonbu khangbiraga thauram tawbiba chumgani haibasima aigi maikaidagi thamjage
ꯇꯔꯦꯠ ꯁꯨꯕꯗ ꯀꯣꯔꯧ ꯏꯄꯥꯅ ꯅꯨꯡꯊꯤꯜ ꯄꯨꯡ 2-3 ꯇꯥꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ ꯃꯤꯑꯣꯏꯕꯅ ꯁꯥꯎꯔꯒ ꯃꯃꯤꯠ ꯃꯅꯥ ꯉꯥꯡꯕꯒꯨꯝ ꯏꯄꯥ ꯃꯥꯒꯤ ꯃꯉꯥꯜ ꯑꯗꯣ ꯏꯉꯥꯡ ꯉꯥꯡꯉꯤ꯫ ꯅꯨꯃꯤꯠꯇ ꯒ꯭ꯔꯍꯟ ꯂꯥꯛꯄ ꯂꯣꯏꯗꯨꯅ ꯊꯥꯗꯣꯔꯛꯄꯒꯤ ꯃꯇꯥꯡꯗ ꯑꯣꯏꯕ ꯃꯉꯥꯜ ꯑꯗꯨꯒꯨꯝꯅ ꯎꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯇꯥꯏꯕꯪ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯗꯣ ꯑꯩꯅ ꯅꯨꯃꯤꯠ 6 ꯃꯥꯂꯦꯝꯗ ꯃꯉꯥꯜ ꯄꯤꯔꯣꯏ ꯍꯥꯏꯕꯁꯨ ꯉꯝꯕꯅꯤ꯫ ꯃꯇꯝ ꯇꯥꯟꯖꯥ ꯑꯁꯤꯗꯤ ꯂꯥꯡꯑꯣꯟ ꯂꯥꯡꯗꯥꯏ ꯑꯣꯏꯔꯦꯗꯣ ꯃꯤꯇꯩ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯨ ꯂꯥꯏ ꯍꯥꯏꯕꯁꯦ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯁꯅꯥꯃꯍꯤ ꯏꯄꯥꯒ ꯀ꯭ꯔꯤꯁꯅꯒ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒ ꯃꯍꯥꯗꯦꯕꯒ ꯑꯃꯗꯤ ꯂꯩꯃꯔꯦꯜ ꯏꯃꯥ ꯁꯤꯗꯦꯕꯤꯒ ꯗꯨꯔꯒꯥ ꯀꯥꯂꯤꯒ ꯄꯨꯝꯅꯃꯛꯄꯨ ꯑꯃꯠꯇꯅꯤ ꯈꯟꯅ ꯄꯨꯟꯁꯤꯜꯂꯒ ꯈꯨꯔꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯆꯨꯝꯂꯤꯕꯔꯥ? ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯅꯤꯡꯍꯟ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯤ, ꯁꯤꯗꯕ ꯃꯄꯨ ꯃꯥꯗꯤ ꯑꯃꯈꯛꯇꯅꯤ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯇꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯂꯣꯟꯗ ꯁꯣꯟꯖꯕꯅꯤ꯫ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯑꯁꯦ ꯃꯤꯇꯩꯅ ꯃꯥꯂꯦꯝ ꯏꯃꯥ ꯍꯥꯏꯅ ꯀꯧꯏꯗꯣ, ꯃꯌꯥꯡꯅ ꯙꯔꯇꯤ ꯃꯥꯇꯥ, ꯑꯗꯨꯒ ꯏꯪꯂꯤꯁꯇꯅ ꯃꯗꯔ ꯑꯔꯊ꯫ ꯃꯤꯑꯣꯏꯕꯗꯤ ꯃꯤꯑꯣꯏꯕꯅꯤ, ꯃꯤꯇꯩ, ꯍꯤꯟꯗꯨ, ꯃꯨꯁꯂꯤꯝ ꯑꯁꯨꯝꯅ ꯈꯦꯟꯅꯕꯗꯤ ꯂꯩꯔꯤꯗꯣ ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯃꯗꯤ ꯂꯣꯟ꯫ ꯑꯁꯨꯝꯅ ꯍꯤꯟꯗꯨꯅ ꯃꯥꯒꯤ ꯙꯔꯇꯤ ꯃꯥꯇꯥ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯀ꯭रिꯌꯦꯁꯟ ꯇꯧꯔꯛꯄꯒ ꯃꯤꯇꯩ ꯑꯩꯈꯣꯏꯅꯁꯨ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯀ꯭रिꯌꯦꯁꯟ ꯇꯧꯔꯛꯄꯒ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯕ ꯍꯧꯅꯗꯦ꯫ ꯃꯁꯤꯃꯛꯅ ꯂꯣꯟ ꯈꯦꯟꯅꯕꯅ ꯁꯛꯆꯨ ꯈꯦꯟꯅꯔꯛꯏ, ꯁꯛꯆꯨ ꯈꯦꯟꯅꯕꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯈꯦꯟꯅꯔꯛꯏ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯈꯦꯟꯅꯕꯅ ꯐꯤꯖꯦꯠ ꯆꯛꯆꯥ ꯈꯦꯟꯅꯔꯛꯏ꯫ ꯃꯁꯤ ꯄꯨꯝꯕ ꯄꯨꯟꯁꯤꯜꯂꯒ ꯑꯃꯈꯛ ꯑꯣꯏꯍꯟꯕꯗꯤ ꯑꯣꯏꯊꯣꯛꯇꯦ꯫ ꯃꯁꯤꯃꯛꯅ ꯃꯤꯇꯩ ꯑꯩꯈꯣꯏꯗ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯣꯡꯂꯧꯅꯔꯒ ꯂꯥꯛꯂꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕꯗꯤ ꯙꯔꯃꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯑꯄꯥꯝꯕ ꯑꯃ ꯆꯠꯄꯒꯤ ꯑꯌꯥꯕ ꯑꯁꯦ ꯂꯧꯖꯔꯒ ꯃꯤꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯝꯒꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯕ ꯉꯁꯤꯒꯤ ꯍꯥꯏꯖꯔꯤꯕ ꯐꯣꯡꯖꯔꯤꯕ ꯑꯁꯤꯗ ꯑꯩꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯕꯨ ꯀꯔꯝꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯆꯔꯒ ꯅꯤꯡꯖꯔꯒ ꯑꯐꯕ ꯑꯣꯏꯒꯗꯒꯦ? ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯌꯦꯠꯅꯔꯤꯕꯗꯤ ꯃꯤꯇꯩ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡ ꯑꯅꯤ ꯄꯨꯟꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕꯔꯥ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯜꯂꯤ꯫ ꯂꯥꯜꯂꯤꯕꯒꯤ ꯃꯔꯝꯗꯤ ꯏꯄꯥ ꯁꯅꯥꯃꯍꯤꯒꯤ ꯏꯔꯥꯠ ꯊꯧꯔꯝꯗ ꯁꯤꯟꯗꯨꯔ ꯍꯥꯞꯄ ꯌꯥꯗꯦ, ꯇꯨꯜꯁꯤ ꯃꯅꯥ ꯀꯠꯄ ꯌꯥꯗꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯊꯥꯖꯕꯤꯗ꯭ꯔꯕꯗꯤ ꯇꯨꯝꯂꯝꯗꯥꯏ ꯃꯇꯝꯗ ꯁꯅꯥꯃꯍꯤ ꯂꯩꯃꯥꯡꯗ ꯅꯠꯇ꯭ꯔꯒ ꯏꯁꯥ ꯏꯐꯨꯗ ꯁꯤꯟꯗꯨꯔ ꯑꯃꯗꯤ ꯇꯨꯜꯁꯤ ꯃꯅꯥ ꯊꯝꯗꯨꯅ ꯌꯦꯡꯕꯤꯌꯨ, ꯈꯪꯍꯜꯂꯛꯀꯅꯤ ꯃꯗꯨꯒꯤ ꯃꯍꯨ ꯃꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯩꯈꯣꯏꯗꯤ ꯂꯥꯏ ꯑꯃꯠꯇꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯗꯦꯕ ꯈꯨꯔꯝꯕꯗ ꯁꯤꯟꯗꯨꯔ ꯅꯝꯃꯤ, ꯑꯗꯨꯒ ꯇꯨꯜꯁꯤꯗ ꯕ꯭ꯔꯤꯟꯗꯥ ꯏꯃꯥ ꯍꯥꯏꯅꯁꯨ ꯈꯨꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯥꯏꯄꯛꯇ ꯁꯤꯟꯗꯨꯔ ꯌꯥꯎꯅ ꯌꯥꯎꯅ ꯁꯅꯥꯃꯍꯤ ꯏꯄꯥꯒꯤ ꯂꯩꯃꯥꯡꯗ ꯀꯣꯛ ꯅꯣꯟꯅ ꯈꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯥꯡꯗ ꯁꯤꯟꯗꯨꯔꯁꯨ ꯂꯥꯏꯄꯛꯇꯒꯤ ꯑꯗꯨꯃꯛ ꯇꯥꯍꯧꯏ꯫ ꯏꯄꯥ ꯏꯃꯥꯅ ꯌꯥꯗꯕ ꯁꯤꯟꯗꯨꯔꯁꯨ ꯃꯆꯥ ꯑꯩꯈꯣꯏꯅ ꯂꯥꯏꯄꯛꯇ ꯅꯝꯃꯤ, ꯏꯄꯥ ꯏꯃꯥꯅ ꯌꯥꯗꯕ ꯇꯨꯜꯁꯤ ꯑꯗꯨꯁꯨ ꯕ꯭ꯔꯤꯟꯗꯥ ꯏꯃꯥ ꯍꯥꯏꯅ ꯑꯗꯨꯝ ꯈꯨꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯆꯨꯝꯕ ꯂꯥꯟꯕ ꯑꯃꯗꯤ ꯑꯐꯕ ꯐꯠꯇꯕꯕꯨ ꯅꯥꯊꯩꯗꯨꯅ ꯊꯝꯂꯒ ꯑꯍꯥꯟꯕꯗ ꯃꯤꯇꯩ ꯃꯆꯥ ꯑꯩꯈꯣꯏꯁꯦ ꯏꯄꯥ ꯂꯥꯏ ꯏꯄꯨ ꯂꯥꯏꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯂꯦ꯫ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦꯗꯣ꯫ ꯋꯥꯐꯝ ꯑꯁꯤꯗ ꯁꯦꯡꯗꯣꯛꯆꯕ ꯑꯃꯅ ꯃꯍꯥꯗꯦꯕꯕꯨ ꯕ꯭ꯔꯤꯟꯗꯥꯕꯨ ꯂꯥꯏ ꯅꯠꯇꯦ ꯍꯥꯏꯖꯕꯗꯤ ꯅꯠꯇꯦ꯫ ꯃꯈꯣꯏꯗꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯥꯏꯁꯤꯡꯅꯤ꯫ ꯈ꯭ꯔꯤꯁꯇꯟ ꯑꯃꯗꯤ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡꯗ ꯃꯈꯣꯏꯒꯤ ꯆꯟꯅꯐꯝ ꯂꯩꯇꯕꯒꯨꯝ ꯃꯤꯇꯩ ꯂꯥꯏꯅꯤꯡꯗꯁꯨ ꯃꯈꯣꯏꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯤꯇꯩ ꯈꯨꯟꯅꯥꯏ ꯑꯁꯤꯅꯗꯤ ꯁꯅꯥꯃꯍꯤ ꯏꯄꯥꯗꯒꯤꯁꯨ ꯍꯦꯟꯅ ꯗꯨꯔꯒꯥ ꯀꯥꯂꯤ ꯃꯍꯥꯗꯦꯕ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯅꯤꯡꯖꯔꯤ꯫ ꯂꯣꯏꯅꯅ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯈꯜꯂꯤ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯏꯄꯥ ꯂꯥꯏ ꯏꯃꯥ ꯂꯥꯏ ꯑꯁꯦ ꯈꯨꯔꯝꯕꯇꯅ ꯅꯤꯡꯕ ꯊꯨꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯊꯣꯛꯇꯦ꯫ ꯍꯤꯟꯗꯨꯒꯤ ꯂꯥꯏꯁꯤꯡ ꯑꯁꯤꯕꯨꯁꯨ ꯀꯣꯟꯁꯤꯜꯂꯒ ꯈꯨꯔꯝꯕꯇꯅ ꯑꯐꯕ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯌꯨꯝ ꯏꯄꯥ ꯁꯤꯗꯕ ꯃꯄꯨ ꯈꯣꯌꯨꯝ ꯏꯃꯥ ꯂꯩꯃꯔꯦꯜ ꯏꯃꯥ ꯁꯤꯗꯕꯤꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯅꯁꯥꯒꯤ ꯂꯥꯏꯅꯤꯡꯕꯨ ꯂꯥꯏꯊꯣꯛꯂꯒ
ꯃꯤꯒꯤ ꯂꯥꯏꯅꯤꯡꯕꯨ ꯀꯣꯟꯁꯤꯜꯂꯕꯗꯤ ꯅꯄꯨꯟꯁꯤ ꯑꯗꯣ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯒꯅꯤ꯫ ꯃꯥꯂꯦꯝꯗ ꯃꯤꯇꯩ ꯍꯥꯏꯕ ꯖꯥꯇꯤ ꯃꯨꯠꯁꯤꯜꯂꯛꯀꯅꯤ꯫ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯃꯥꯡꯁꯤꯜꯂꯛꯀꯅꯤ꯫ ꯃꯤꯇꯩꯂꯣꯟꯒꯤ ꯃꯃꯤ ꯁꯥꯝꯂꯛꯀꯅꯤ꯫ ꯅꯣꯡꯃꯗꯤ ꯏꯔꯥꯠ ꯊꯧꯔꯝꯗ ꯅꯃꯥꯂꯣꯟꯕꯨ ꯀꯥꯎꯈꯤꯕꯅ ꯃꯌꯥꯡꯂꯣꯟꯗ ꯁꯣꯜꯂꯛꯀꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯅꯤꯡꯍꯟ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣꯒꯤ ꯑꯊꯣꯏꯕ ꯁꯩꯔꯦꯡꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯑꯗꯣ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅ꯫ ꯃꯤꯇꯩ ꯏꯃꯥ ꯄꯨꯛꯐꯕꯤ, ꯉꯝꯗꯦ ꯍꯥꯏꯕ ꯍꯩꯇꯕꯤ, ꯄꯤꯅꯕꯒꯤ ꯃꯔꯤꯗ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯗꯕꯤ, ꯉꯁꯤ ꯅꯆꯥ ꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯃꯥꯡꯆꯠꯀꯤ ꯋꯥꯈꯜꯕꯨ ꯉꯁꯤ ꯅꯧꯅ ꯅꯤꯡꯁꯤꯡꯖꯩ꯫ ꯑꯈꯪꯕꯒꯤ ꯃꯔꯨꯞꯅ ꯏꯃꯥ ꯂꯩꯇꯦ ꯍꯥꯏꯕꯤꯈꯤ꯫ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯕꯅ ꯃꯗꯨꯇꯕꯨ ꯊꯥꯖꯈꯤ꯫ ꯃꯃꯤꯠ ꯇꯥꯡꯕ ꯇꯤꯟꯈꯥꯛꯀꯨꯝ ꯑꯐꯪꯕꯇ ꯆꯤꯛꯆꯔꯨꯏ꯫ ꯃꯤꯒꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜꯕꯨ ꯃꯍꯥꯛꯀꯤꯅꯤ ꯅꯤꯡꯖꯔꯨꯏ꯫ ꯃꯤꯅ ꯍꯨꯟꯕ ꯆꯤꯟꯖꯥꯛꯅ ꯀꯥꯡꯊꯪ ꯄꯨꯊꯪ ꯅꯥꯏꯈꯤꯗꯦ꯫ ꯇꯥꯡꯖꯔꯨꯕ ꯃꯔꯝꯅ ꯆꯥꯛꯆꯥ ꯌꯨꯊꯛ ꯆꯨꯝꯈꯤꯗꯦ꯫ ꯃꯤꯠꯅ ꯂꯣꯛꯇꯥꯡ ꯇꯥꯡꯕꯅ ꯆꯥꯛꯇꯥꯐꯝꯕꯨ ꯈꯪꯈꯤꯗꯦ꯫ ꯎꯖꯗꯕ ꯃꯔꯝꯅ ꯑꯩꯒꯤ ꯃꯤꯒꯤ ꯅꯥꯏꯈꯤꯗꯦ꯫ ꯑꯔꯣꯏꯕꯗ ꯏꯄꯥ ꯅꯣꯡꯄꯣꯛ ꯆꯤꯡꯉꯨ ꯑꯄꯥꯟꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯃꯤꯒꯤ ꯂꯥꯏꯅꯤꯡ ꯂꯧꯔꯨꯕꯅ ꯀꯌꯥ ꯆꯃꯝꯅꯔꯕ, ꯑꯗꯨꯕꯨ ꯃꯄꯥꯔꯤ ꯑꯣꯏꯕ ꯑꯩꯍꯥꯛꯅ ꯄꯟꯊꯧꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯧꯖꯔꯒ ꯑꯉꯝꯕ ꯈꯔꯗꯪ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯉꯥꯜ ꯄꯤꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯌꯥꯏꯐꯔꯦ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ꯫